Akasvani Imphal, Ketrimayum Chitrabhanu na pau pazari, ahan badamadu iba pau. Rajapal Laganishan Haidi, Varaki Defence Force asi malingi kwadi fava Defence Force ki manungda amani. Sarkar na paikal liba chako taurangi scheme sing grassroots level da yohana na buhona bada club sing na chobo taudang long na ba Mukhe Mantri na taksili amashung Anova Defence Company tere liba asigi miyam da ngasi Pradhan Mantri Narendra Modi na katok lagani. Lebas the COVID vaccine dose ko ti chama yongna kapangam na bagi lambi da kumangyang na changsili pandamasi fangna bagi damakan na hona minariba doctor nurse amadi hiramasi gamari lena ba miyoi khudi makpu Akasvani na ikai khumna ucheri COVID-19 ki lantheng asi loidribana miyam na laichit astegi makhata na siksin na haijeri vaccine kapa yaraba mipung khudi magna yarba makai thuna vaccine kap thokpiu atopa miyoi sing vaccine kapa du sumateng pangbin na haijeri Hara kumai ki matam lakpasida achambaniyom ahom asingang na chatpina bhaizari face mask upiu futtaru ki social distancing thambiu mamit amadi khutsa seng na hamduk piu COVID-19 gamari lena ba e-pausing damakta national health number sina 0112397846 amasung 1075 ni aduga Razigi helpline number 0385241166 amasung 1800345381 the phone tobiu Houzik Mpungiba Pau. Rajapal Laganishan Hairi, Variki Defence Force asi Malingi Oina, Kwadi Fava Defence Force in Manung Amani, Wrestle Division Sinduna, Lemokong Dangarang Pangtokiba, Inglising Machamapan, Hubudra Matoida, Varana Pakistan Matakta Langam Kibigin Sing Torum. Surname Vijay Masal Dasar Yaduna Rajapal Hai, Ekogi Defence Force na Marebak Maram da Bunung Shibigi Wakalonda, Katopagaluna Tabak Doguna Lagli, War Veteran Singbu, Awamotak the Tagalaba Pongo Loduna, Rajapal Hai, Taunaleba War Veteran Singi Wakalon Tunaduna, Horuk Liban Harul Singna, Jati Eba Tabak Torum Sing da Katopagaluna, Tabak Donona Bahona Gadabani. Lebas Bungak Senabhona Bada, Varki Lamina Loriba Taudambu, Rajapana Tagapa Fongdoki. Toromoto da Wrestle Division gi GOC Major General Navin Sachdev na hai varala megi kathok pagi gunna supnagi nimitara humduini gi manungda lising chamapan humbudra matoi gi lan aduda varana Pakistan wo maithi ba pi bangomki Club amadi civil society organization singa leptuna unabagi saruk amo oina ngarang numidang waira Mukhe Mantri gi Bangloda matai mamang Mayai amadi maning lekai gi club singi mihut singa Mukhe Mantri nongthomam bireng unaduna chakho tharangi matang da wari sanaki nauria pakhang la paken roi manung leiba lairen jam maitram malom sangai pur amadi ko kathel maike gi tungan ba club singi mihut singa su Mukhe Mantri ga unaki unaba adu da Mukhe Mantri gi makai digi chakho tharangi thabak sing makhata na paket kani haibe gi thazaba piki Sarkar na paikali ba chakho tharangi scheme sing grassroots level da miyam da niti ne yohana bahona bada club singna achobo thodang long na ba Mukhe Mantri na taksin ki Kangpopi zila gi ganom da nomai kapsin duna micham hat pada chenaba KNF gi miyoi sing fana na ba makata na combing operation chateri ngarang su police commando singi kambu amana ganom amazi na kulen area da parks na tibu humbugi tabak chathaki Manipur ngarang haukiba tamanga rom da kwaid gi nemba changda miyoi humpu mapan khak nongna COVID-19 positive oiki positive oibigi changcha da ani dasmi mangani hariba matam asta miyoi amata leina asin nabadigi sikide miyoi marfug marina nava fagalutuna nava fagalapagi changcha da marfu tara tare dasmik ani ni pan yaure hauzik active case lising ama chamri ni fuga mari leiri Aina tinkrabala lalu singi apun belub korkom na koba total shutdown ngasi rise singi miyangi mahuksa gi punsta chauna kai betokle lambi da gari sing chen bi chang lemme kaithel amadi tukwan sing hangnadre korkom gi publicity committee gi cherol aman hai ingisi mo chamapan nifugma pangi September kun mathoi da Silongda Maharaj Border Chandrabu Merger Agreement namduna sahiton ki madugi tungda ningtam baleba oina lejeramba Manipur bu chehidumaki October 15 gi da Bharat da tinchin hanki October 15 bu korkom na chehi khudingi National Black Day oina loktoktuna total shutdown chathaduna lagle kabiriba pawasi Akasvani Imphal dagini
Anova Defense Company Teret Lebas Gimiam Dangasi Pradhamantri Narendra Modi Nakatok Lagani, Ngangsal Mandalu Nashimba Torum Asida Pradhamantri Narendra Modi video conferencing Kutangda Wangangani, Torum Odudang Ngangsal Mantri Rasnath Singh Amadi Defense Industry Association Gimil Singh Suyawgani, Sarkar gi Vivak Singh Ordinance Factory Board Singh Chadachama Sarkar na Chalaiba Corporate Entity Teret Ontok Nova Sarkar na Warep Laure, Machine Leba Singh Ngangsal Lam de Henama Pangal Leba Amadi Murondom Lepchabangam Halagani. Bharat ngarang fawbada COVID-19 vaccine dose koti marfutara tadi hena kapkre ngarang numidang pung tere fawbada punna vaccine dose lakon taruk hena kapki Kendra gi Haksal Mantralon hai masi COVID-19 tengna balanting da changsil liba khongzang gi mai pak amani hauki ba pung kumui de miyo lising tera ni panchamapan marfuga taret COVID-19 positive oiki mamang chegi March thadi gi parga khwaidi wangbo changda nawa fakala pi changchara marfutra ni pandasmi sinyo terete lady Imphal ngasi fongba pause singi maru ba pawge dama hozik Ngangom Kiran lere Kiran Thagachari Chitrabhanu Yum Yum the Sangduna lying Magi Kurung Chaw Fangangada scheme Chief Minister's Health for All Chief Minister Nongthom Biren Haudokiba Minungsi Haiten Hatok Pikraba Zeliang Lusingba Aton Abon Magi Haksang Chief Minister Yawn Leron Chan Kibagi Pau Madi COVID na Nabagi Sang Hantaraki Pau Singna Nasig Imphal Fongba Pau Singda Maru Pau in a Fongnaba Ure Sangai Express Manipurida Health for All scheme Haudokre Yumthong Chatuna Haksel Kana Fangangani Haiba Chief Minister Gi Wapamna Ahan headline Tauri Mi Humpumapal positive Orega Maripu Marina Pagatki Siki De Kamjong the Chad Kuntra positive Oiki Haiba Pauna Pausia Sigi Anishub headline Tauri Naharol Gi Taudangda Chief Minister na CM Health for All scheme launch Tokre Yumthong Kuding Changduna Health screening Pangtok Lagani Haiba Chief Minister Gi Wapamna Ahan headline Tauri Sanamahi lining Chatpasing minority religious ki list Yahunanaba CM the Taksin Kre Haiba Pau Amasu Pausia Sigi anchor kalam the phone. Pona Pumda Yum the Changduna Langway Kudong Chawa Fangananaba Chief Minister's Health for All Haibaski Mama Haudokre Haiba Pauna Ahan headline Tauri. Sing the Thada Kiba projects ki white paper Putoktuna Miam the Kangalu Haiba United Committee Manipur UCM gi Wapam Amasu Pausia Sigi Anishiba headline Tauri. Sana Lebakta officer sing transfer Taunaba Election Commission na Kangalakre Housing Claribalenga Sigi Tam March Taramapan the Loergani have a pauna an headline Tauri. Awon Maigi Kudung Induna Apun Manipur Sagat Si Haba CM gi Wapamna Pausia Sigi Ahan Blawide Fong. Isel Expresta Aton Abonwagi Haksang Leron Sankre Memorial Park Shananaba CM na Urep Yung Tam Kre have a pauna photo conan headline Tauri. Irai bakta misam miambo hat libasing nakoigi pandamde fangbangam loy athon abonmagi haksang leiron sankre haiba pauna headline Tauri. COVID positive rate chada ani daspik mangada hantaraktuna miyoi humpumapol positive oiki haiba pau amasu pausia sigi ahan balawai de phone. Huyalan fauda ECI na election ga mari lainaba officer sing transfer taunana bakhangalakle haiba pauna ahan headline Tauri. Ex MLA Sharat Kaptuna Hatana Hotnaramne have a pow amasu, Pausia Sigi, Ahan Balamai the phone. Imphal Free Fresta, Kangpokpi gun firing incidenta, Janaba Musing Pau Pibangamada, Lupa Lak Mangagri, what Piragani Haina, Chief Minister Lautoki Pauna, Ahan headline Tauri. Barki Ngaksel Gilan Missingna, Maribak Nung Shibagi Wakal on the Tabak Tauri Heba, Rajapal Laganis Kwapamasu, Pausia Sigi Han Balamai the phone. People's Chronicle da Anobu COVID ki case Humpumapal Tenaki, April Tarahum Doidagi, Hosuk Power the Quidigi name but the test positive rate oiki Haiba Pauna, Anmet Lamai the phone. Shanghai Express English da April Taramapan Matunda, Manipur the Nomada, Quidigi name but Chang the COVID Canover case Humpumapan Tenaki Haiba Pauna, Anmet headline Tauri. Chitrabhanu Thagachari Kiran, Araba the Maruiba Pau Amuhana. Rajapal Laganishin Haidi, Variki Defense Forces, Malingi Quadi for Defense Forcing Manung Amani, Sarkana Pakaliba Chakwa Tarangi schemes in grassroots level, the Honabada, clubs in Chogoto down low Naba Mukematuna Taxili, Mashung, Anovo Defense Company, Tere Leba Sigimiam Dangasi, Predament in the Modina Katok Lagani, Paul Rizere.